Okay. Hello everyone, welcome back to my channel 7 Speed Manipur. Ngasi akhoi Singmerong da leba akhoi IMPHAL Car Zone gi anoba update mayam gi damakta purga lakchari ai tare ado ngasi gi video sida yaudoi ba gari sing se yamna maong tar ba yam yauri hai tare haidi cecet lawa hai tare ko magi condition je aduna mayam sungsoi soidana hobudina loi baudang yengbiyo aduga loan ju dum khara akhoi 2020 gi mathak kai oirgadi loan gi khulong chaba dum pigani ko ado mayam yengminar se nauna thengnaba organa subscribe like and share channel to sanbiro akhoi bell icon chu press tobio haidi noba sum gari ga mari laina mo content jeng mathang pura lakhuda miss oidana ko ado video se hojala se mayam yengminar se hello mayam akhoi location amtang ga share tawjaram ge ko location je akhoi thaina akhoi kona ani karak aina leibuduni ko so street lamp awang do leire ko si ek junction corner do ne ado si opposite ta akhoi majo hok ka ju leire ade sidal bisal shopping mall go silai go to asi ga dum nakna rabani go bisal dagi som makharom da hai tare go eastern pharma ga dum phangna ram leiram ni ko hainum o phangani hai tare ado sidagi hanai ta hojara ge ngasi video se yengbiro si akhoi gi sedan da akhoi gi khitang akhoi luxury oiba gari hai tare auto oiduni ko auto gear oiduni aduga alpha hybrid ta 2022 gi oiduni ko aduga magi keno sina akhoi price demand na 5,65,000 smai lakh ani ko alloy la tal oira ani ko ade mai front gi doi hapet uchalakhe ko akhoi Manipur number da lakh doi ni ko smai na yamna nana masana na gray color da mot su khangba ko masuni siji ayeng biro smai na lai maning gi su ko smart hybrid to oiduni ko se all sensor loina mak yauri ado manung da muksa ga yeng ne se manung jo ase request sensor ga yaure ko koi eastern motor gi dum oiduni ko ada mai manung premium je yong premiumness oi bagi sang jo leather ga je inam ong ta na leibni ko maning gi ga smile leibni ko ado ma se koi gi steering mounted control ga loi wara ni ko to auto gear gi smile la ani ado ma se koi seida uli je hybrid oi bani ko seida engine ne motor ne battery ne seida sign seida yauri je to si je koi gi thawra kan da matanda koi battery se da koi charge tau na bai kano da yawa na this height adjustment ga yauri ko sine yamna dum premium oi ba gari pambira ga di haiba gari se dum kanjida tawye ko ado okay mathang da mu la ka do sina koi gi alto da gi dum la ge mathang de adai gari se akhoi gi mathang last da gari phata phajaba khara hapaki ko mayam yeng ju howde lob yeng biwa se akhoi alto da la khadoi se gray da gi hanai ta haira go sigi alto gray color se ma se yam kanna thau da ba gari hai tare go West Bengal gi number mana oiraga ju se akhoi number isa gi number all ga dum la khani ko la kham misna lawr ga de se 14,000 km khalang thau da gari 2015 gi hai tare ado magi price demand na 2,40,000 smile ani gray da ko ado tayar su dum yari hai tare ko animak dum yari ba tayar se ado manung su hapet ulak ki ko sin manung gi duni maina sit ka ji among ta lai di hai tare se set lauri si medi maning ga su ulak ki ko sina maning gini ko maina o phang elek side ada sisu lai ko sisu keno ne ado in som nakhan gi se mo hair har ki ko sigi silver color gi ado alto and se dum koi gi han ba entry hatchback hai tare ko sin silver sina koi 35,000 am khariam thaure ko aduga gari model no budi sina mung no ba 2021 gi oiba sina mung ko ada magi price demand je koi 3,15,000 smile lakh ni ko 3,15,000 mamang de su hai pet ulak ke smile lakh ni ko aduga akoi mathang da lai sina alto hana lo sala je adai gari mathang sidai de phaja kala ni si ju alto gray ni 900 ta gray color da sina akoi 2016 gi model mo er ko aduga price na 2,35,000 smile lakh ni ko adi sina kilometer di ai manung da yeng ge tong manung som sang ba khitang phak ta re ko ma gi
ꯂꯨꯛꯁ ꯌꯦꯡꯕꯤꯔꯣ ꯁꯨꯃꯥꯏꯅ ꯏꯟꯇꯔꯤꯌꯔꯁꯦ ꯁꯤꯅꯤ ꯃꯁꯤꯁꯨ ꯃꯁꯥ ꯑꯗꯨꯝ ꯅꯥꯜꯂꯦꯀꯣ ꯏꯟꯇꯔꯤꯌꯔꯁꯨ ꯃꯑꯣꯡ ꯇꯥꯅ ꯂꯩꯀꯣ ꯃꯅꯤꯡꯒꯤꯁꯨ ꯎꯠꯂꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯃꯅꯤꯡꯒꯤꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯄ꯭ꯔꯤꯃꯤꯌꯝ ꯁꯦꯒꯃꯦꯟꯗ ꯈꯤꯇꯪ ꯆꯤꯡꯕ ꯒꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯕꯖꯦꯠ ꯂꯣ ꯑꯣꯏꯕ ꯒꯥꯔꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ i20ꯗ ꯁ꯭ꯄꯣꯔꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯏ ꯚꯦꯔꯤꯌꯟꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯕ 2017ꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦꯀꯣ 3,70,000 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏ ꯀꯩꯅꯣꯁꯤꯅ ꯃꯥꯏ ꯀꯤꯂꯣꯃꯤꯇꯔꯁꯤꯅ 55 ꯃꯨꯛꯀꯤ ꯆꯥꯡ ꯊꯧꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯒꯥꯔꯤꯁꯦ ꯑꯗꯣ ꯀꯂꯔꯁꯦ ꯑꯁꯦꯡꯕꯗꯤ ꯃꯥꯁꯦ ꯑꯉꯥꯡꯕꯅꯤ ꯃꯣꯏ ꯔꯦꯄꯤꯡ ꯇꯧꯁꯟꯕ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯁꯨ ꯌꯥꯔꯦ ꯑꯗꯨ ꯇꯌꯥꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯟꯗꯤꯁꯟ ꯎꯕ ꯐꯪꯒꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯏꯟꯇꯔꯤꯌꯔꯗꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯃꯌꯥꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯒꯁꯦ ꯇꯣꯉꯥꯟꯅ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠꯀꯤ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯁꯤꯅ ꯁ꯭ꯇꯤꯌꯔꯤꯡ ꯃꯥꯎꯟꯇꯦꯗ ꯀꯟꯇ꯭ꯔꯣल ꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯎꯕ ꯐꯪꯒꯅꯤꯀꯣ ꯁꯤꯗ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯒꯁꯦ ꯂꯣꯏ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏ ꯕꯖꯦꯠ ꯈꯤꯇꯪ ꯅꯦꯝꯕꯗ ꯏꯂꯥꯏꯠ i20 ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯟꯗꯥꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯣꯔꯨꯝꯒꯤꯅꯤꯀꯣ ꯑꯗꯣ ꯐꯥꯁ ꯑꯣꯅꯔꯁꯨ ꯑꯣꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯐꯥꯁ ꯑꯣꯅꯔꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏꯀꯣ ꯐꯥꯁ ꯑꯣꯅꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯨꯁ ꯀꯥꯔ ꯂꯧꯕ ꯃꯇꯝꯗ ꯐꯥꯁ ꯑꯣꯅꯔꯗꯩ ꯂꯧꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯄ꯭ꯔꯣꯖꯦꯛꯇ ꯍꯦꯗ ꯂꯦꯝꯒ ꯑꯣꯏꯔꯛꯑꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯃꯥꯁꯦ ꯀꯩꯅꯣꯅꯤ SX ꯑꯣꯞꯁꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯤꯂꯣꯃꯤꯇꯔꯗꯤ 65,000 ꯀꯤꯂꯣꯃꯤꯇꯔꯗꯤ ꯊꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯁꯤꯅ 2017ꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯦꯂꯣꯏꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯅꯤꯡꯒꯤ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ SX ꯔꯦꯌꯔ ꯋꯥꯏꯄꯔꯒ ꯂꯣꯏ ꯌꯥꯎꯔꯤ ꯁꯥꯔꯛ ꯐꯤꯟ ꯑꯦꯟꯇꯦꯅꯥꯀꯣ ꯑꯗ ꯏꯟꯇꯔꯤꯌꯔꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯂꯤꯀ꯭ꯋꯤꯗ ꯁꯦꯟꯁꯔꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯅ ꯏꯟꯇꯔꯤꯌꯔꯁꯦ ꯂꯦꯗꯔ ꯁꯤꯠꯀ ꯑꯣꯏꯔꯛꯑꯅꯤꯀꯣ ꯁ꯭ꯇꯤꯌꯔꯤꯡ ꯃꯥꯎꯟꯇꯦꯗ ꯀꯟꯇ꯭ꯔꯣꯜꯒ ꯂꯣꯏ ꯌꯥꯎꯖꯔꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ SUVꯗ ꯄ꯭ꯔꯥꯏꯁ ꯈꯤꯇꯪ ꯍꯣꯡꯕꯗ ꯄꯥꯝꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯄ꯭ꯔꯥꯏꯁ 5,85,000 ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯜꯇꯣ K10 ꯑꯜꯇो K10ꯗ ꯐꯥꯁ ꯑꯣꯅꯔꯅꯤꯀꯣ ꯌꯨꯁ ꯀꯥꯔ ꯂꯧꯕ ꯃꯇꯝꯗ ꯐꯥꯁ ꯑꯣꯅꯔꯗꯒꯤ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯇꯌꯥꯔꯒꯁꯦ ꯑꯃꯨꯛ ꯃꯇꯨꯐꯥꯎ ꯇꯦꯛꯇ꯭ꯔꯤ ꯑꯗꯨꯅꯤ ꯃꯣꯗꯦꯜꯁꯦ ꯑꯩꯈꯣꯏ 2022 ꯂꯥꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯒꯥꯔꯤꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯔꯤ ꯁ꯭ꯀ꯭ꯔꯦꯆ ꯑꯝꯇꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯌꯥꯝꯗ꯭ꯔꯤ ꯌꯦꯡꯉꯁꯤ 14,000 ꯀꯤꯂꯣꯃꯤꯇꯔ ꯈꯛꯇꯪꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯠ ꯑꯣꯏꯅ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯌꯨ ꯑꯩꯅ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯗꯀꯣ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯅꯕ ꯐꯣꯟ ꯍꯥꯟꯅ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯣꯀꯣ ꯄ꯭ꯔꯥꯏꯁꯅ 3,95,000 ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯗ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯗꯨꯒ ꯁꯤꯁꯤꯅ Celerio ꯃꯣꯗꯦꯜꯅ 2017ꯒꯤꯅꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯂꯔꯁꯤꯁꯨ ꯌꯥꯝꯅ ꯑꯃꯣꯠꯄ ꯈꯥꯡꯕ ꯀꯂꯔꯗꯨꯅꯤ ꯑꯗꯣ ꯃꯥꯁꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯅꯥꯜꯂꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯤ ꯁꯤꯠꯀꯥꯁꯦ ꯀꯣꯕꯔꯒꯥꯁꯦꯀꯣ ꯃꯑꯣꯡ ꯌꯥꯝ ꯇꯥꯔꯤ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣই 3,40,000 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯒꯥꯔꯤ ꯑꯗꯨꯝ ꯐꯖꯔꯤꯕꯅꯤꯀꯣ Celerio ꯏꯟꯗꯤꯌꯥꯒꯤ ꯃꯣꯁ ꯐꯨꯏꯜ ꯑꯩꯈꯣꯏꯒꯤ ꯀꯟꯖꯨꯝꯁꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯎ ꯆꯥꯗꯕ ꯇꯌꯥꯔꯒꯥꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯜꯇꯣꯗ ꯁꯤꯜꯚꯔ 2019ꯒꯤ ꯃꯣꯗꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯤꯂꯣꯃꯤꯇꯔꯁꯨ ꯁꯤꯁꯨ ꯏꯊꯧ ꯊꯧꯗꯦ 13,000 ꯃꯨꯛꯇꯪ ꯊꯧꯗ ꯉꯥꯏꯔꯤꯕꯅꯤꯀꯣ ꯒꯥꯔꯤꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯃꯁꯥ ꯅꯥꯟꯅ ꯌꯥꯝ ꯐꯖꯔꯤꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯑꯣꯏꯔꯤ ꯁꯤꯜꯚꯔ ꯀꯂꯔꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯃꯥꯁꯤꯅ 3,20,000 ꯑꯣꯏꯔꯛꯀꯅꯤꯀꯣ
ꯇꯥꯌꯔꯒꯗꯤ ꯌꯥꯝ ꯐꯖꯔꯤꯕꯅꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯤꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯣꯀꯣ ꯃꯅꯨꯡꯒꯁꯤ ꯌꯦꯡꯉꯨ ꯌꯦꯡꯕꯗ ꯃꯑꯣꯡ ꯇꯥꯔꯤ ꯀꯤꯂꯣꯃꯤꯇꯔꯁꯦ 13,000 ꯈꯛꯇꯅꯤꯗꯣ ꯑꯗꯣ ꯁꯤ ꯁꯤꯠꯀꯥꯁꯦ ꯑꯗꯨꯝ ꯃꯁꯥ ꯅꯥꯜꯂꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯅꯨꯡꯁꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ i20ꯗ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯁꯦ 1928 ꯑꯗꯨꯅꯤꯀꯣ ꯑꯗꯣ ꯒꯥꯔꯤꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯤ ꯃꯑꯣꯡ ꯇꯥꯔꯤ ꯑꯗꯨꯅꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯗꯤꯃꯥꯟꯁꯤꯅ 4,75,000 ꯂꯥꯛꯀꯅꯤꯀꯣ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ i10 ꯁ꯭ꯄꯣꯔꯠꯁꯇ ꯁꯤꯁꯨꯀꯣ ꯚꯦꯔꯤꯌꯦꯟ ꯑꯃꯁꯨ i20 ꯁ꯭ꯄꯣꯔꯠꯁꯅꯤꯀꯣ ꯑꯗꯣ ꯃꯁꯤꯅ 2018ꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯥꯏ ꯀꯂꯔꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ 3,40,000 ꯂꯥꯛꯀꯅꯤꯀꯣ ꯃꯃꯜꯅ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯃꯃꯥꯡꯒꯤ ꯊꯥꯔ ꯀꯣ ꯃꯃꯥꯡꯒꯤ ꯊꯥꯔ ꯑꯃ ꯊꯥꯔꯛꯈꯤꯕꯗꯣ 14,000 ꯀꯤꯂꯣꯃꯤꯇꯔꯃꯨꯛꯇꯪ ꯊꯧꯋꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯍꯦꯛ ꯊꯥꯔꯛꯄꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯂꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯨꯖꯔꯛꯏꯕꯁꯤꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯊꯥꯔꯅꯦ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯕꯗ ꯑꯗꯣ ꯐꯪꯍꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯕ ꯌꯥꯔꯦꯀꯣ ꯁꯤꯅ ꯁꯦꯀꯦꯟ ꯑꯣꯅꯔꯗꯤ ꯑꯣꯏꯕꯀꯣ ꯑꯗꯨꯒ 2021ꯒꯤ ꯑꯣꯏꯗꯣꯏꯅꯤꯀோ 2021ꯒꯤꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯨ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯇꯥꯅꯤꯀꯣ ꯃꯥꯡꯒꯤꯗꯨꯗꯒꯤ ꯁꯤꯅ ꯑꯃꯨꯛ 9,60,000 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯀꯟꯗꯤꯁꯟ ꯌꯥꯝ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯕꯤꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯥꯔ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯁꯠ ꯁꯠ ꯇꯧꯁꯟꯕꯤꯔꯣ ꯑꯩ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯂꯥꯛꯀꯗꯣꯏꯁꯤꯅ ꯁꯤꯁꯨ Hyundaiꯒꯤꯅꯤ Hyundaiꯒꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯟꯗꯤꯁꯟ ꯑꯔꯤꯡꯕ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯁꯤ ꯑꯗꯨꯝ ꯌꯦꯡꯍꯧꯕ ꯌꯥꯏꯀꯣ ꯀꯟꯗꯤꯁꯟꯁꯦ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯐꯔꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ i10 Nios ꯑꯗꯣ ꯇꯣꯞ ꯃꯣꯗꯦꯜꯁꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯤꯂꯣꯃꯤꯇꯔꯁꯨ ꯌꯥꯝ ꯀꯟꯅ ꯊꯧꯗ꯭ꯔꯤ 23,000 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯊꯧꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯗꯦꯜꯁꯤꯅ 2019ꯒꯤ ꯑꯣꯏꯕꯀꯣ ꯀꯟꯗꯤꯁꯟ ꯑꯐꯕꯗ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯑꯗꯨꯝ ꯌꯦꯡꯍꯧꯕ ꯌꯥꯏ 4,80,000ꯗ ꯂꯥꯛꯀꯅꯤꯀꯣ ꯃꯥꯏ ꯄ꯭ꯔꯥꯏꯁ ꯗꯤꯃꯥꯟꯅ ꯌꯦꯡꯕꯤꯔꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯦꯗꯂꯦꯝꯞꯒ ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯗꯩ ꯃꯥꯏ ꯃꯃꯤꯡ ꯌꯦꯡꯕꯤꯔꯣ ꯑꯦꯂꯣꯏ ꯋꯤꯜ ꯂꯥꯛꯑꯅꯤꯀꯣ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔꯒ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯏꯟꯇꯔꯤꯌꯔꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯌꯥꯝ ꯃꯑꯣꯡ ꯇꯥꯏ 23 ꯌꯦꯡꯕꯤꯔꯣ ꯁꯤꯅ ꯃꯥꯏ ꯃꯅꯤꯡꯒꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯃꯊꯪꯒꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯍꯧꯖꯤꯛ ꯆꯠ ꯂꯥꯎꯔꯤꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯥꯏꯇꯥꯔꯦ ꯂꯦꯇꯦꯁ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯤꯐ ꯂꯦꯇꯦꯁ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ VXI ꯑꯣꯏꯗꯣꯏꯅꯤꯀꯣ ꯚꯦꯔꯤꯌꯟꯁꯤꯅ ꯑꯗꯣ ꯀꯤꯂꯣꯃꯤꯇꯔꯗꯤ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯊꯧꯕ ꯍꯦꯜꯂꯦꯀꯣ ꯁꯤꯅ 40,000 ꯁꯨꯃꯥꯏꯅ ꯊꯧꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯗꯦꯜꯁꯤꯅ 2024 ꯂꯥꯁ ꯑꯣꯏꯕ 25 ꯑꯣꯏꯕꯅꯤ ꯆꯍꯤ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛꯇꯪ ꯉꯥꯏꯔꯤꯕ ꯀꯣ ꯒꯥꯔꯤ ꯀꯔꯤꯝꯇ ꯌꯦꯡꯅꯗ꯭ꯔꯁꯨ ꯌꯥꯔꯕ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯨꯝ ꯊꯧꯗꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯍꯥꯏꯗꯤ ꯁꯦꯝꯅꯤꯡꯉꯥꯏ ꯈꯣꯠꯅꯤꯡꯉꯥꯏ ꯑꯃ ꯀꯔꯤꯝꯇ ꯂꯩꯔꯣꯏꯗꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯅꯤꯡꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤ ꯀꯔꯤꯝꯇ ꯌꯦꯡꯅꯤꯡꯉꯥꯏ ꯌꯥꯎꯔꯔꯣꯏ ꯂꯩ ꯁ꯭ꯄꯣꯏꯂꯔꯒ ꯍꯥꯞꯄꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯐꯨꯜ ꯂꯣꯏ LEDꯗ ꯉꯥꯛꯇꯅ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯏꯟꯇꯔꯤꯌꯔꯁꯦ ꯑꯝꯇꯪ ꯌꯦꯡꯁꯤꯀꯣ ꯑꯣꯀꯦ ꯁꯤꯅ ꯃꯥꯒꯤ ꯏꯟꯇꯔꯤꯌꯔ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯐꯨꯜꯂꯤ ꯕ꯭ꯂꯦꯛꯇ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯌꯨꯁ ꯀꯥꯔꯒꯤ ꯏꯝꯐꯥꯜ ꯀꯥꯔ ꯖꯣꯟꯒꯤ ꯑꯞꯗꯦꯠ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯟꯗꯤꯁꯟ ꯉꯁꯤꯒꯤꯗ ꯈ꯭ꯋꯥꯏ ꯂꯤꯡꯉꯤꯁꯤ ꯁꯤꯒꯤ ꯑꯅꯤꯁꯤꯅ ꯑꯣꯏꯔꯅꯤꯀꯣ ꯁꯤ ꯑꯅꯤꯁꯦ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯐꯥꯔꯁ ꯑꯣꯅꯔꯒꯤ ꯄꯥꯝꯕꯤꯔꯒꯗꯤ ꯁꯤꯁꯨ ꯂꯩꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯑꯞꯗꯦꯠꯁꯦ ꯑꯗꯣ ꯕꯖꯦꯠꯁꯤꯡꯁꯤꯒꯤ ꯆꯥꯟꯅꯕ ꯑꯗꯣꯝꯒꯤ
ꯌꯦꯡꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯁꯠ ꯇꯧꯁꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯒꯥꯔꯤꯁꯤ ꯄꯥꯝꯃꯒꯁꯨ ꯌꯦꯡꯕ ꯅꯪꯍꯧꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯁꯠ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ